ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯍꯥꯕꯂꯤꯇꯥꯅ ꯒꯥꯔꯤ ꯊꯧꯔꯛꯏ꯫ ꯆꯟꯅ ꯗꯣꯂꯤꯗꯒ ꯆꯥꯒꯨꯝꯁꯤꯀꯣ ꯈ꯭ꯋꯥꯏ ꯃꯅꯤꯡꯗꯨꯗ ꯆꯥꯁꯦ꯫ ꯂꯨꯆꯤꯡꯅ ꯀꯔꯝꯕꯅꯣ ꯍꯥꯏꯁꯦ? ꯂꯤꯛꯂꯥꯅ ꯑꯁ ꯈꯪꯗ꯭ꯔꯕꯣꯍꯦ, ꯇꯤꯀꯦ ꯔꯦꯁꯇꯨꯔꯦꯟꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕꯗꯣ꯫ ꯂꯨꯆꯤꯡꯅ ꯑꯗꯨ ꯍꯥꯎꯕꯅꯦ, ꯑꯗꯨꯗ ꯆꯥꯁꯦ꯫ ꯆꯤꯡꯈꯩ ꯍꯣꯏꯁꯨ ꯂꯝꯕꯤ ꯑꯍꯨꯝ ꯐꯥꯡꯕꯗꯨꯗ ꯃꯣꯏ ꯉꯥꯏꯔꯝꯃꯤ꯫ ꯂꯤꯛꯂꯥꯅ ꯑꯁꯤꯗ ꯆꯥꯎꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏ 5 ꯆꯪꯉꯛꯇꯨꯅ ꯐꯝꯂꯤ꯫ ꯆꯟꯅ ꯃꯣꯃꯣ ꯄ꯭ꯂꯦꯠ 2 ꯄꯤꯕꯤꯔꯣ꯫ ꯂꯤꯛꯂꯥꯅ ꯀꯣꯐꯤ 5ꯒ꯫ ꯌꯣꯍꯦꯅ ꯋꯥ ꯑꯃ ꯍꯪꯒꯦ ꯂꯨꯆꯤꯡ꯫ ꯂꯨꯆꯤꯡꯅ ꯍꯪꯉꯣ ꯀꯩ ꯋꯥꯅꯣ? ꯌꯣꯍꯦꯅ ꯆꯤꯡꯈꯩꯅ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯦ꯫ ꯅꯍꯥꯟꯈꯩ ꯅꯪꯕꯨ ꯂꯨꯝꯕ ꯂꯥꯛꯇ꯭ꯔꯤꯗꯣ ꯑꯦꯛꯖꯥꯝ ꯂꯩꯕꯒꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯅꯤ, ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯅꯤ, ꯅꯪꯅ ꯌꯥꯕꯤꯗꯕꯩ ꯋꯥꯅꯦ꯫ ꯆꯤꯡꯈꯩꯅ ꯍꯦꯟ ꯇꯨꯃꯤꯟ ꯂꯩꯌꯣ꯫ ꯌꯣꯍꯦꯅ ꯅꯪ ꯗꯨꯝ ꯇꯨꯃꯤꯟ ꯂꯩꯌꯣ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯂꯨꯆꯤꯡꯗ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯑꯗꯣ ꯂꯨꯆꯤꯡ, ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯁꯨ ꯁꯦꯡꯅ ꯌꯥꯅꯤꯡꯗꯦ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ꯫ ꯁ꯭ꯋꯥꯏꯗ ꯄꯪꯉꯥꯎ ꯉꯧꯕꯩ ꯋꯥꯅꯦ, ꯃꯌꯨꯝꯗ ꯈꯣꯟꯊꯤꯅ ꯂꯣꯏꯔꯕꯅꯦ꯫ ꯃꯣꯏ ꯃꯃꯥꯁꯤ ꯂꯥꯏꯔꯗꯅ ꯃꯄꯥ ꯐꯥꯎꯅ ꯅꯪ ꯈꯪꯉꯕꯅꯦ꯫ ꯂꯨꯆꯤꯡ ꯆꯤꯡꯈꯩꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯆꯤꯡꯈꯩꯅ ꯍꯦꯟ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦ ꯑꯩ꯫ ꯆꯤꯡꯈꯩ ꯃꯥꯒꯤ ꯐꯣꯟꯗꯨ ꯃꯦꯠꯇꯨꯅ ꯂꯨꯆꯤꯡꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯤ꯫ ꯍꯦꯟꯅ ꯍꯥꯏꯔꯤꯗꯣ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ ꯂꯨꯆꯤꯡ, ꯃꯇꯨꯡ ꯑꯩ ꯅꯪꯉꯣꯟꯗ ꯌꯦꯜꯂꯔꯣꯏ꯫ ꯅꯪꯅ ꯌꯥꯕꯤꯔꯛꯄ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯇꯝꯗ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯖꯔꯒꯦ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤꯁꯨ ꯃꯦꯁꯦꯖꯇꯨ ꯄꯥꯏ, ꯀꯔꯤ ꯍꯟꯗꯣꯏꯅꯣ ꯈꯪꯗꯕꯤꯗ ꯂꯩꯔꯤ꯫ ꯂꯤꯛꯂꯥꯅ ꯑꯗꯣ ꯍꯦꯟ, ꯂꯨꯆꯤꯡ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯗꯤ ꯑꯩꯁꯨ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯦꯀꯣ? ꯌꯣꯍꯦꯅ ꯍꯨꯔꯥꯟꯕꯤ, ꯅꯪꯗꯤ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯀꯥꯗ꯭ꯔꯤꯉꯩꯗ ꯀꯣꯏꯈ꯭ꯔꯗꯨꯗꯤ ꯑꯩ ꯈꯪꯉꯝꯃꯣꯏ ꯈꯜꯂꯤꯔꯥ? ꯂꯤꯛꯂꯥ ꯈꯨꯟꯇꯤ ꯆꯥꯕꯤꯔꯅꯤ ꯈꯪꯕꯒꯤ ꯆꯟꯅ ꯋꯥ ꯃꯔꯛ ꯊꯠꯂꯛꯏ꯫ ꯆꯟꯅ ꯌꯣꯍꯦꯟ, ꯀꯣꯛꯁꯤ ꯑꯝꯇ ꯂꯩꯆꯨꯕ, ꯊꯛꯁꯤ ꯀꯩꯗꯧꯒꯦ? ꯌꯣꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯤꯡꯈꯩ ꯂꯥꯎꯍꯦ, ꯀꯣꯛ ꯂꯩꯔꯨꯁꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯆꯟꯗ ꯄꯣꯞ ꯄꯣꯞ ꯊꯥꯏ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤꯕꯅ ꯆꯟꯁꯦ, ꯇꯟꯖꯥ ꯈꯪꯕꯤ ꯏꯇꯥꯅꯦ ꯃꯤꯁꯦ꯫ ꯂꯤꯛꯂꯥ ꯉꯛꯅ ꯅꯪꯅ ꯀꯔꯤꯒꯤ ꯑꯃꯨꯛ? ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯤꯡꯈꯩꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖꯇꯨ ꯌꯦꯡꯍꯜꯂꯤ꯫ ꯆꯟꯅ ꯌꯥꯔꯦꯀꯣ ꯍꯥꯏꯈ꯭ꯔꯣ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯃꯥꯏ ꯃꯦꯁꯦꯖ ꯈꯨꯊꯥꯔꯛꯁꯤꯕꯣ, ꯑꯩ ꯏꯀꯥꯏꯀꯣ꯫ ꯇꯟꯖꯥꯗꯨꯗ ꯆꯤꯡꯈꯩꯒꯤ ꯃꯦꯁꯦꯖ ꯑꯃꯒ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡ, ꯅꯪꯅ ꯌꯥꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗꯦ, ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯍꯥꯏꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯤ ꯐꯥꯒꯤ ꯇꯥꯍꯟꯕꯤꯅꯣ꯫ ꯂꯤꯛꯂꯥꯅ ꯆꯞ ꯆꯥꯔꯦ, ꯌꯥꯔꯦ, ꯃꯦꯁꯦꯖꯇꯣ ꯍꯜꯂꯣ꯫ ꯂꯨꯆꯤꯡ ꯃꯦꯁꯦꯖ ꯏꯕ ꯍꯧꯏ꯫ ꯆꯤꯡꯈꯩ, ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯔꯒꯦ꯫ ꯆꯟꯅ ꯊꯥꯖꯤꯟꯈ꯭ꯔꯣ ꯌꯥꯔꯦ꯫ ꯂꯤꯛꯂꯥꯅ ꯀꯣꯛ ꯊꯥꯈ꯭ꯔꯣꯍꯦ꯫ ꯂꯨꯆꯤꯡꯁꯨ ꯃꯦꯁꯦꯖꯇꯨ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯣꯃꯣꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯤꯡꯈꯩꯒ ꯌꯨꯍꯦꯟꯒꯁꯨ ꯆꯪꯉꯛꯏ꯫ ꯆꯤꯡꯈꯩꯗꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯛꯏ꯫ ꯌꯨꯍꯦꯟꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯈꯪꯉꯤ ꯋꯥꯔꯤꯁꯤ ꯌꯨꯍꯦꯟ ꯌꯧꯗ꯭ꯔꯤ ꯍꯥꯏꯕ꯫ ꯂꯤꯛꯂꯥꯅ ꯑꯆꯥꯄꯣꯠ ꯑꯗꯨ ꯌꯥꯝ ꯂꯩꯔꯛꯏꯗꯨꯅ ꯀꯩꯒꯤ? ꯌꯨꯍꯦꯟꯅ ꯁꯤꯅ ꯆꯟꯒꯤ, ꯑꯁꯤꯅ ꯆꯤꯡꯈꯩꯅ ꯂꯩꯖꯕꯅꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ꯫ ꯂꯤꯛꯂꯥꯅ ꯑꯩꯒꯤꯗꯤ? ꯌꯨꯍꯦꯟ ꯇꯞꯅ ꯅꯣꯏ ꯌꯥꯏꯉꯥꯟꯕꯗ ꯍꯥꯏꯔꯨꯔꯣ꯫ ꯂꯤꯛꯂꯥ ꯁꯥꯎꯅ ꯐꯩ ꯐꯩ, ꯅꯣꯏ ꯅꯨꯡꯉꯥꯏꯅꯤ ꯌꯦꯡꯉꯨ꯫ ꯂꯤꯛꯂꯥꯗ ꯌꯦꯡꯉꯒ ꯃꯔꯤꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯃꯣꯃꯣ ꯂꯩꯕ ꯆꯪꯉꯛꯏ꯫ ꯂꯨꯆꯤꯡꯁꯨ ꯑꯣꯟꯊꯣꯛꯎꯕ ꯃꯄꯥ ꯆꯥꯅꯅ ꯃꯤꯠꯆꯥꯅꯅ ꯎꯔꯦ꯫ ꯇꯧꯐꯝ ꯈꯪꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯍꯣꯏꯅ ꯐꯝꯂꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯅꯨꯄꯥꯗꯨꯅ ꯃꯣꯃꯣ ꯆꯥꯔꯝꯃꯤꯔꯣ ꯂꯨꯆꯤꯡ? ꯂꯨꯆꯤꯡꯅ ꯍꯣꯏꯗ ꯄꯨꯟꯁꯤꯕ꯫ ꯃꯤꯡꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯒ ꯆꯟꯒꯗꯨ ꯄꯨꯂꯞ ꯑꯣꯟꯊꯣꯔꯛꯏ꯫ ꯂꯤꯛꯂꯥꯒ ꯆꯟꯒꯗꯤ ꯉꯛꯅ ꯌꯦꯡꯂꯤ꯫ ꯆꯤꯡꯈꯩꯗꯤ ꯄꯨꯟꯁꯤꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯒꯤ ꯌꯦꯡꯂꯤꯕꯅꯣ? ꯗꯥ ꯄꯨꯟꯁꯤꯕ ꯀꯧꯔꯨꯕꯒꯤꯔꯥ? ꯄꯨꯟꯁꯤꯕꯅ ꯆꯟ, ꯂꯤꯛꯂꯥ, ꯅꯣꯏꯅꯤꯁꯨ ꯌꯥꯎꯔꯦ꯫ ꯆꯟꯅ ꯍꯣꯏꯗ ꯄꯨꯟꯁꯤꯕ꯫ ꯂꯤꯛꯂꯥꯅ ꯀꯅꯥ ꯀꯅꯥ ꯂꯥꯛꯏꯅꯣ ꯗꯥ ꯄꯨꯟꯁꯤꯕ? ꯄꯨꯟꯁꯤꯕꯅ ꯈꯣꯏ ꯊꯥꯗꯣꯏꯒ ꯂꯥꯛꯄꯅꯦ, ꯒꯥꯔꯤꯗ ꯂꯩꯍꯧꯔꯤ, ꯆꯪꯉꯛꯀꯅꯤ꯫ ꯂꯨꯆꯤꯡꯅ ꯗꯥ ꯄꯨꯟꯁꯤꯕ ꯆꯥꯁꯤ ꯂꯥꯛꯑꯣ꯫ ꯄꯨꯟꯁꯤꯕꯅ ꯆꯥꯔꯣ ꯆꯥꯔꯣ ꯅꯣꯏ, ꯈꯣꯏꯗꯣꯏ ꯂꯥꯛꯑꯒ ꯆꯥꯃꯤꯟꯅꯔꯒꯦ꯫ ꯂꯤꯛꯂꯥ ꯆꯟ ꯂꯨꯆꯤꯡ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯥꯗꯣꯏ ꯆꯪꯉꯛꯏ꯫ ꯊꯥꯗꯣꯏꯅ ꯗꯝꯆꯥ ꯍꯥꯏꯈ꯭ꯔꯕꯣ? ꯄꯨꯟꯁꯤꯕꯅ ꯍꯥꯏꯈ꯭ꯔꯦ, ꯑꯁꯣꯝꯒꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ꯫ ꯆꯤꯡꯈꯩꯅ ꯆꯥꯔꯣ ꯂꯨꯆꯤꯡ, ꯀꯩꯗꯧꯔꯒꯦ? ꯂꯨꯆꯤꯡ ꯍꯥꯏꯈꯤꯕꯗꯨꯗ ꯊꯥꯗꯣꯏ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ꯫ ꯂꯨꯆꯤꯡ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯂꯨꯆꯤꯡꯗꯤ ꯇꯨꯡ ꯑꯣꯟꯊꯣꯛꯄꯅꯤꯅ ꯊꯥꯗꯣꯏ ꯎꯗꯦ꯫ ꯆꯤꯡꯈꯩꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ ꯅꯪꯒꯤꯁꯦ? ꯌꯨꯍꯦꯟꯅ ꯑꯁ ꯆꯤꯡꯈꯩ ꯅꯪꯁꯤꯗꯤꯕ, ꯃꯤ ꯏꯀꯥꯏ ꯇꯧꯔꯤꯅꯦ, ꯍꯣꯔꯦꯟ ꯀꯦꯅꯔꯣ ꯐꯣꯟꯗ, ꯁ꯭ꯋꯥꯏꯗ ꯃꯤꯠꯅ ꯍꯜꯂꯛꯀꯅꯨ꯫ ꯅꯥꯀꯟꯗ ꯉꯥꯡꯅꯔꯤꯗꯨ ꯇꯥꯗꯦ꯫ ꯊꯥꯗꯣꯏ ꯂꯨꯆꯤꯡꯗ ꯌꯦꯡꯗꯨꯅ ꯊꯥꯗꯣꯏꯅ ꯆꯦ ꯂꯨꯆꯤꯡ꯫ ꯂꯨꯆꯤꯡ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯈꯩꯅ ꯂꯨꯆꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯏ꯫ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯃꯦꯠꯂꯤ꯫ ꯂꯨꯆꯤꯡꯁꯨ ꯋꯥ ꯉꯥꯡꯗꯦ꯫ ꯇꯧꯔꯤꯕꯁꯤꯡꯗꯨ ꯄꯨꯟꯁꯤꯕꯁꯨ ꯎꯔꯤ꯫ ꯂꯨꯆꯤꯡꯅ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏ꯫ ꯊꯥꯗꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦ ꯂꯨꯆꯤꯡ? ꯂꯨꯆꯤꯡꯅ ꯅꯨꯡꯉꯥꯏꯔꯤꯌꯦ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯊꯥꯗꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯦ, ꯑꯗꯣ꯫ ꯂꯨꯆꯤꯡꯅ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯏ?
ꯊꯥꯗꯣꯏꯅ ꯈꯣꯏ ꯗꯗꯥ ꯊꯣꯛꯂꯛꯇꯣꯔꯦꯉꯣ ꯑꯩꯅ ꯆꯦ ꯂꯨꯆꯤꯡꯒ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯈ꯭ꯔꯕꯅꯦ ꯅꯥꯀꯟꯗꯒꯤ ꯄꯨꯟꯁꯤꯕꯅ ꯐꯣꯟ ꯀꯟꯇꯛꯅ ꯊꯥꯗꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯗꯝꯆꯥ ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯥꯏꯔꯣ ꯅꯪ ꯑꯄꯥꯝꯕ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯦꯒ ꯋꯥꯔꯤ ꯁꯥꯔꯗꯤ ꯌꯥꯔꯦ ꯄꯨꯟꯁꯤꯕ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ ꯃꯣꯏꯒꯤꯗꯨ ꯄꯦꯛ ꯇꯧꯍꯜꯂꯒ ꯃꯆꯟꯒꯤ ꯃꯈꯨꯠ ꯁꯝꯃꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯇꯤꯡꯉꯛ ꯄꯨꯟꯁꯤꯕꯗ ꯌꯦꯡꯉꯤ ꯂꯨꯆꯤꯡꯗꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩ ꯊꯥꯗꯣꯏꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯛꯄꯗ ꯄꯨꯟꯁꯤꯕꯅ ꯈꯣꯏ ꯑꯃꯨꯛ ꯊꯣꯛꯑꯒꯦꯀꯣ ꯂꯨꯆꯦ ꯆꯟ ꯂꯤꯛꯂꯥ ꯐꯝꯍꯧꯈꯣꯀꯣ ꯂꯤꯛꯂꯥꯅ ꯍꯣꯏꯗ ꯄꯨꯟꯁꯤꯕ ꯆꯟꯅ ꯊꯥꯗꯣꯏ ꯂꯩꯍꯧꯔꯦꯀꯣ ꯆꯤꯡꯈꯩ ꯂꯨꯆꯤꯡꯗ ꯌꯦꯡꯗꯨꯅ ꯂꯩ ꯆꯤꯡꯈꯩꯒꯤ ꯃꯑꯣꯡꯗꯨ ꯈꯪꯕꯅ ꯂꯤꯛꯂꯥꯅ ꯄꯨꯡ ꯊꯦꯡꯉꯦ ꯁꯠ ꯆꯥꯔꯣꯃꯤ ꯅꯣꯏꯕꯣ ꯌꯨꯍꯦꯟꯅ ꯀꯔꯤꯅꯣ ꯆꯤꯡꯈꯩ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯆꯤꯡꯈꯩꯅ ꯂꯨꯆꯤꯡ ꯆꯥꯁꯜꯂꯣ ꯊꯦꯡꯉꯅꯤ ꯂꯨꯆꯤꯡ ꯆꯤꯡꯈꯩꯗ ꯌꯦꯡꯈꯠꯂꯛꯏ ꯆꯤꯡꯈꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯂꯨꯆꯤꯡ ꯅꯨꯡꯉꯥꯏꯇ ꯆꯤꯡꯈꯩꯗ ꯌꯦꯡꯉꯤ ꯆꯥꯕ ꯂꯣꯏꯗꯨꯅ ꯆꯤꯡꯈꯩ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯂꯨꯆꯤꯡ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯂꯤꯛꯂꯥꯅ ꯂꯨꯆꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯐꯣꯟꯗ ꯑꯣꯏꯅ ꯅꯩꯔꯁꯤ ꯆꯠꯂꯒꯦ ꯆꯟꯁꯨ ꯂꯨꯆꯦ ꯂꯩꯍꯧꯔꯣꯀꯣ ꯂꯨꯆꯤꯡꯅ ꯆꯪꯉꯒꯦ ꯑꯩ ꯆꯟꯒ ꯂꯤꯛꯂꯥꯒꯁꯨ ꯆꯠꯈ꯭ರೆ ꯂꯨꯆꯤꯡꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯔꯥꯅꯤꯅ ꯀꯥꯏ ꯆꯠꯂꯨꯔꯕ ꯊꯦꯡꯉꯩꯁꯤꯅ ꯂꯨꯆꯤꯡꯅ ꯆꯟꯒ ꯂꯤꯛꯂꯥꯒꯅ ꯃꯣꯃꯣ ꯆꯥꯎꯁꯦꯅ ꯃꯍꯥꯕꯂꯤꯗ ꯃꯣꯃꯣ ꯆꯥꯔꯨꯏꯕ ꯂꯩꯃꯅ ꯀꯗꯥꯏ ꯅꯪꯒꯤ ꯐꯣꯟꯗꯨ ꯌꯦꯡꯒꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯃꯕꯣꯛꯇ ꯐꯣꯟꯗꯨ ꯌꯦꯡꯍꯜꯂꯤ ꯂꯩꯃꯅ ꯅꯃꯥꯒꯤꯁꯨ ꯑꯃ ꯂꯩꯗ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯆꯠꯊꯣꯛꯈ꯭ꯔꯒꯅꯦ ꯄꯥꯎ ꯐꯥꯎꯅꯗꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯔꯥꯅꯤꯅ ꯑꯩ ꯄꯥꯏꯖꯔꯣꯏꯀꯣ ꯄꯥꯏꯖꯅꯤꯡꯗꯦ ꯐꯣꯟꯒ ꯂꯩꯃꯅ ꯄꯥꯏꯗ ꯌꯥꯔꯣꯏ ꯑꯩꯗꯤ ꯂꯩꯗꯧꯔꯤ ꯂꯨꯆꯤꯡ ꯃꯕꯣꯛ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤ ꯂꯩꯃꯅ ꯍꯥꯟꯅꯗꯤ ꯏꯁꯨꯁꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯦ ꯑꯗꯨꯅ ꯐꯣꯟꯒꯤ ꯗꯔꯀꯥꯔ ꯂꯩꯇꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯀꯣꯂꯦꯖ ꯀꯥꯔꯅꯤ ꯑꯗꯨꯅ ꯌꯨꯝꯗ ꯐꯣꯟ ꯑꯃ ꯊꯝꯗꯕ ꯌꯥꯔꯣꯏ ꯔꯥꯅꯤꯅ ꯑꯁ ꯍꯣꯏ ꯏꯃꯥꯒꯩꯒ ꯄꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯂꯩꯃꯅ ꯄꯥꯏꯖꯅꯤꯡꯗꯦꯗ ꯑꯩꯗꯤ ꯅꯝꯕꯁꯨ ꯍꯩꯔꯣꯏ ꯅꯪ ꯑꯗꯨꯝ ꯄꯥꯏꯖꯧ ꯃꯕꯣꯛꯀ ꯃꯃꯥꯒꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯂꯨꯆꯤꯡ ꯅꯣꯛꯂꯤ ꯂꯩꯃꯅ ꯅꯣꯛꯄꯅ ꯀꯥꯟꯅꯔꯣꯏꯁꯦ ꯅꯪꯒꯤ ꯐꯣꯟꯗꯨꯗ ꯐꯣꯇꯣꯗꯨꯝ ꯀꯥꯞꯄꯛꯎ ꯅꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯔꯥꯅꯤꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯏꯔꯥꯡꯁꯤꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯂꯩꯃꯅ ꯍꯩꯃꯥ ꯐꯣꯇꯣꯗꯨ ꯆꯥꯎꯅ ꯁꯤꯟꯗꯣꯛꯑꯒ ꯊꯦꯠꯁꯤꯅꯦ ꯅꯪꯕꯣ ꯂꯨꯆꯤꯡ ꯅꯣꯛꯅ ꯍꯣꯏꯁꯦ ꯀꯥꯞꯄꯛꯑꯒꯦ ꯐꯖꯅ ꯐꯝꯃꯣ ꯁꯦꯜꯐꯤꯗ ꯑꯃꯨꯛ ꯀꯥꯞꯄꯤ ꯇꯥꯏꯃꯔ ꯊꯝꯃꯒ ꯑꯃꯨꯛ ꯀꯥꯞꯄꯤ ꯐꯣꯇꯣ 10 ꯁꯨꯈ꯭ꯔꯦ ꯔꯥꯅꯤꯅ ꯌꯥꯔꯦꯗ ꯈꯔ ꯀꯥꯞꯄꯗꯤ ꯑꯩ ꯁꯪꯒꯣꯟ ꯆꯪꯖꯔꯒꯦ ꯅꯣꯏ ꯀꯥꯞꯊꯣꯛꯀꯣꯀꯣ ꯂꯩꯃꯅ ꯀꯥꯞꯄꯛꯎ ꯏꯕꯥꯅꯤ ꯑꯗꯨꯝ ꯀꯥꯞꯊꯣꯛꯁꯤ ꯂꯨꯆꯤꯡꯅ ꯑꯕꯣ ꯑꯩꯈꯣꯏ ꯗꯌꯥꯏꯗ ꯐꯣꯟ ꯇꯧꯁꯤꯔꯥ ꯂꯩꯃꯅ ꯇꯧ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯀꯨꯏꯔꯦ ꯏꯁꯨ ꯌꯥꯏꯗꯨ ꯂꯨꯆꯤꯡ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ ꯗꯥꯏꯔꯤꯗ ꯏꯔꯤꯕ ꯐꯣꯟ ꯅꯝꯕꯔꯗꯨ ꯃꯦꯠꯇꯨꯅ ꯀꯣꯜ ꯇꯧꯏ ꯌꯥꯡꯕꯅ ꯍꯜꯂꯣ ꯃꯕꯨꯡꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯨꯆꯤꯡ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯌꯥꯡꯕꯅ ꯍꯜꯂꯣ ꯀꯅꯥꯅꯣ ꯂꯨꯆꯤꯡꯗꯨ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯃꯕꯣꯛꯇ ꯐꯣꯟꯗꯨ ꯄꯤ ꯂꯩꯃꯅ ꯌꯥꯏ ꯌꯥꯡꯕꯅ ꯏꯕꯣ ꯂꯩꯃꯅ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯪꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯕꯣꯛ ꯑꯗꯣ ꯁꯤ ꯀꯅꯥꯒꯤ ꯐꯣꯟꯅꯣ ꯂꯨꯆꯤꯡꯒꯤꯅꯤ ꯉꯔꯥꯡ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦꯅ ꯉꯁꯤ ꯑꯃ ꯂꯩꯕꯤꯔꯕ ꯐꯣꯟꯒ ꯄꯥꯏꯔꯗꯅ ꯃꯗꯨ ꯑꯉꯥꯡꯗꯣ ꯈꯠꯄ ꯌꯥꯎꯔꯅꯤꯅꯦ ꯃꯥꯁꯨ ꯏꯔꯥꯡ ꯇꯧꯔꯅꯤꯕ ꯂꯩꯃꯗꯒꯤ ꯐꯣꯟꯗꯨ ꯂꯥꯝꯗꯨꯅ ꯂꯨꯆꯤꯡꯅ ꯇꯥꯞꯄꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯗꯌꯥꯏꯗ ꯍꯥꯏꯔꯛꯏ ꯈꯟꯅꯕ ꯍꯧꯔꯛꯀꯅꯣ ꯗꯌꯥꯏ ꯑꯩ ꯈꯠꯇꯤꯌꯦ ꯈꯪꯕ꯭ꯔꯥ ꯊꯥꯖꯗ꯭ꯔꯒ ꯏꯕꯣꯛꯇ ꯍꯪꯉꯣ ꯌꯥꯡꯕꯅ ꯈꯠꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯈꯠꯄ ꯍꯧꯔꯅꯤ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯂꯨꯆꯤꯡꯅ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ ꯍꯥꯏꯕꯅꯦ ꯑꯩ ꯁꯨꯡꯈꯠ ꯈꯠꯂꯣꯏꯕ ꯌꯥꯡꯕꯅ ꯅꯨꯄꯥ ꯀꯣꯏꯒꯅꯨꯀꯣ ꯅꯪ ꯅꯨꯄꯥ ꯀꯣꯏꯔꯝꯃꯕ ꯅꯈꯣꯡ ꯊꯨꯗꯦꯛꯀꯗꯕꯅꯤ ꯂꯨꯆꯤꯡ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯋꯥ ꯉꯥꯡꯗꯦ ꯂꯥꯎ ꯊꯥꯗꯣꯛꯄꯅꯤꯅ ꯂꯩꯃꯁꯨ ꯇꯥꯏ ꯐꯣꯟꯗꯨ ꯂꯩꯃꯅ ꯄꯥꯏꯗꯨꯅ ꯍꯧꯖꯤꯛꯇ ꯐꯣꯟ ꯂꯩꯔꯨꯗ ꯉꯥꯏꯔꯤ ꯀꯗꯥꯏꯗꯩ ꯅꯨꯄꯥ ꯀꯣꯏꯕꯅꯣ ꯑꯉꯥꯡꯁꯤꯗ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯌꯥꯡꯕ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤ ꯅꯁꯨ ꯅꯨꯄꯤꯗꯣ ꯀꯟꯈꯠꯄꯗꯁꯨ ꯂꯣꯏꯔꯦ ꯏꯕꯣꯛ ꯅꯪ ꯂꯩꯃꯅ ꯇꯥꯖꯍꯟꯅꯤꯡꯗꯦꯗ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯌꯥꯡꯕꯅ ꯀꯥꯏ ꯇꯥꯅꯤꯡꯗꯣꯏꯕ ꯑꯆꯨꯝꯕ ꯉꯥꯡꯉꯗꯤ ꯂꯩꯃꯅ ꯅꯆꯟ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯑꯩ ꯁꯪꯒꯣꯟ ꯆꯪꯉꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯐꯣꯟꯗꯨ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗ ꯄꯤ ꯂꯩꯃꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯗꯌꯥꯏ ꯀꯩꯅꯣꯝ ꯍꯪꯒꯦ ꯌꯥꯡꯕꯅ ꯍꯪꯉꯨꯅ ꯗꯌꯥꯏ ꯅꯪ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥ ꯌꯥꯡꯕ ꯉꯛꯅ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯈꯨꯝꯃꯛꯑꯣ ꯌꯥꯡꯕ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯀꯣꯏꯗꯦ ꯅꯪ ꯅꯨꯄꯥ ꯀꯣꯏꯔꯒꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯃꯥꯒꯤ ꯍꯪꯉꯒ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯣ ꯍꯥꯏꯕꯅꯦ ꯀꯩꯒꯤ ꯍꯪꯉꯤꯅꯣꯕ ꯑꯗꯣ ꯀꯣꯏꯗ꯭ꯔꯗꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯀꯣꯏꯍꯟꯒꯦ ꯇꯧꯕ ꯈꯪꯉꯕ ꯌꯥꯡꯕ ꯅꯣꯛꯇꯨꯅ ꯏꯁ ꯍꯩꯄꯥ ꯁꯥꯅꯨ ꯑꯉꯥꯡ ꯅꯪ ꯑꯗꯣ ꯗꯌꯥꯏ ꯀꯣ ꯍꯥꯏꯌꯨ ꯀꯣꯊ ꯂꯩꯔꯅꯣ ꯗꯕꯥ ꯂꯩꯇ꯭ꯔꯣ
ꯌꯥꯡꯕ ꯉꯥꯏꯍꯥꯛ ꯋꯥ ꯉꯥꯡꯂꯛꯇꯦ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯣꯏꯒꯤ ꯃꯗꯣꯝꯆꯥ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗ ꯂꯩꯌꯦ ꯃꯥꯗꯤ ꯑꯩꯒ ꯌꯥꯝ ꯂꯩꯃꯤꯟꯅꯗꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯃꯈꯣꯟ ꯁꯦꯝꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗ ꯌꯥꯏ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯀꯨꯏꯔꯔꯣꯏ ꯖꯨꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯤ ꯑꯁ ꯋꯥꯠꯂꯤꯍꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯀꯣꯂꯦꯖ ꯀꯥꯔꯝꯃꯣ ꯂꯤꯛꯂꯥ ꯆꯟ ꯅꯪ ꯄꯥꯔꯒꯅꯦ ꯅꯣꯏꯅ ꯈꯠꯇꯧꯗꯣ ꯑꯩ ꯃꯤꯠꯇ ꯎꯔꯦ ꯊꯝꯃꯒꯦꯗ ꯌꯥꯏ ꯈꯠꯄ ꯍꯦꯛ ꯄꯟꯕꯒ ꯊꯝꯃꯒꯦꯌꯦ ꯑꯩ ꯈꯠꯇꯦ ꯑꯗꯨꯒꯤꯅꯦ ꯍꯣ ꯊꯝꯖꯔꯣ ꯊꯝꯃꯦ ꯐꯣꯟꯗꯨ ꯊꯝꯕꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯐꯣꯟꯗꯨ ꯆꯥꯔꯖ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯆꯥꯛꯈꯨꯝ ꯆꯪꯉꯛꯇꯨꯅ ꯆꯥ ꯂꯣꯟꯅ ꯆꯥꯛꯁꯨ ꯊꯣꯡꯂꯤ ꯂꯩꯃꯅ ꯆꯥ ꯂꯣꯏꯔꯕ꯭ꯔꯣ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯂꯣꯏꯔꯦ ꯏꯕꯣ ꯂꯥꯛꯑꯣ ꯃꯌꯥꯏ ꯀꯥꯗꯨꯗ ꯂꯩꯃ ꯂꯨꯆꯤꯡ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎ ꯆꯥ ꯊꯛꯃꯤꯟꯅꯔꯤ ꯇꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯊꯣꯏ ꯆꯪꯉꯛꯏ ꯅꯨꯡꯁꯤꯊꯣꯏꯅ ꯂꯨꯆꯦ ꯅꯪ ꯐꯣꯟ ꯂꯩꯔꯕꯣ ꯐꯦꯁꯕꯨꯛꯀ ꯌꯥꯝ ꯍꯥꯡꯉꯦꯅꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯉꯛꯅ ꯐꯦꯁꯕꯨꯛ ꯅꯨꯡꯁꯤꯊꯣꯏꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯆꯅꯨ ꯍꯥꯏꯅ ꯍꯥꯡꯉꯤꯗꯨ ꯅꯪ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯐꯣꯇꯣ ꯑꯃꯁꯨ ꯍꯥꯞꯐꯧꯋꯦꯗ ꯋꯥ ꯉꯥꯡꯂꯝꯗꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯣꯟꯗꯨ ꯀꯩꯀꯩꯅꯣ ꯑꯣꯠꯂꯤ ꯐꯦꯁꯕꯨꯛ ꯋꯥꯆꯞ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯆꯅꯨ ꯍꯥꯏꯅ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯆꯤꯡꯈꯩꯅ ꯍꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯏ ꯐꯣꯟꯗꯨ ꯄꯨꯗꯨꯅ ꯃꯌꯥꯏ ꯀꯥꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯆꯦꯊꯣꯏ ꯆꯥ ꯍꯩꯔꯛꯀꯦ ꯅꯨꯡꯁꯤꯊꯣꯏꯅ ꯊꯛꯅꯤꯡꯗꯦꯗ ꯔꯥꯅꯤꯅ ꯂꯨꯆꯤꯡ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯂꯣ ꯊꯣꯏ ꯅꯤꯅꯦ ꯍꯣꯏꯗ ꯆꯥꯛ ꯆꯥꯁꯤꯗꯅ ꯅꯨꯡꯁꯤꯊꯣꯏꯅ ꯅꯦꯍꯟ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯆꯥꯁꯤ ꯑꯩ ꯉꯥ ꯄꯨꯔꯛꯀꯦ ꯑꯩꯈꯣꯏ ꯐꯥꯝꯗꯨ ꯉꯥ ꯐꯥꯗꯣꯏꯅꯤ ꯍꯌꯦꯡ ꯂꯩꯃꯅ ꯉꯥ ꯑꯆꯧꯕ ꯌꯥꯎꯔꯗꯤ ꯌꯥꯏꯅꯅꯕ ꯈꯔ ꯂꯩꯍꯧꯒꯦ ꯍꯥꯏꯌꯨꯀꯣ ꯅꯃꯥꯗꯔ ꯅꯄꯥꯗꯔ ꯅꯨꯡꯁꯤꯊꯣꯏꯅ ꯍꯣꯏ ꯍꯥꯏꯒꯦ ꯏꯕꯣ ꯂꯩꯃꯅ ꯂꯨꯆꯤꯡ ꯆꯪꯉꯣ ꯆꯥꯛꯈꯨꯝꯗ ꯂꯨꯆꯤꯡ ꯋꯥ ꯉꯥꯡꯗꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ ꯅꯨꯡꯁꯤꯊꯣꯏꯁꯨ ꯐꯦꯠ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯗꯨꯅ ꯆꯟꯒ ꯂꯤꯛꯂꯥꯒꯤ ꯅꯝꯕꯔꯗꯨ ꯑꯃꯨꯛ ꯁꯦꯞ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯃꯃꯝ ꯊꯥꯏ ꯆꯟ ꯂꯤꯛꯂꯥ ꯑꯅꯤꯃꯛ ꯑꯣꯟꯂꯥꯏꯟ ꯂꯩꯇꯕꯗꯨꯗ ꯐꯣꯟꯗꯨ ꯆꯥꯔꯖ ꯇꯧꯁꯤꯜꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯤꯔꯤ ꯃꯕꯣꯛ ꯃꯃꯥ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯆꯥꯛ ꯇꯣꯛꯂꯛꯄꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯥꯅꯤꯅ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯅ ꯃꯤꯠ ꯅꯥꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨꯀꯣ ꯃꯆꯥꯊꯣꯏ ꯂꯩꯃꯅ ꯀꯔꯤꯔꯣ ꯔꯥꯅꯤ ꯑꯉꯥꯡꯁꯤꯗ ꯔꯥꯅꯤꯅ ꯏꯃꯥ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯃꯤꯠ ꯌꯥꯝ ꯅꯥꯔꯕꯅꯤ ꯏꯆꯥꯅꯒ ꯇꯧꯔꯛꯑꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯀꯗꯕꯅꯤ ꯂꯨꯆꯤꯡ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩ ꯂꯩꯃꯅ ꯂꯨꯆꯤꯡ ꯅꯈꯨꯠ ꯍꯥꯝꯗꯣꯛꯎꯔꯣ ꯆꯠꯂꯣ ꯔꯥꯅꯤꯅ ꯆꯠꯂꯣ ꯂꯨꯆꯤꯡꯁꯨ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯐꯣꯟꯗꯨ ꯌꯦꯡꯂꯨꯕꯗ ꯐꯦꯁꯕꯨꯛꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯤꯁꯀꯣꯜ 7 ꯂꯩꯔꯝꯃꯤ ꯃꯦꯁꯦꯖ 6 ꯑꯃꯒ ꯂꯩꯔꯝꯃꯤ ꯆꯤꯡꯈꯩ ꯈꯛꯇꯅꯤ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤꯁꯤ ꯃꯦꯁꯦꯖꯇꯨ ꯑꯃꯨꯛ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯆꯟꯒꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯂꯩꯔꯝꯃꯤ ꯆꯟꯅ ꯍꯥꯎ ꯆꯟꯅ ꯑꯃꯨꯛꯁꯨ ꯂꯨꯆꯤꯡ ꯂꯤꯛꯂꯥꯒꯤꯁꯨ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ 2 ꯂꯩꯔꯝꯃꯤ ꯂꯤꯛꯂꯥꯅ ꯍꯩꯖꯕ ꯅꯕꯤꯌꯦ ꯂꯤꯛꯂꯥꯅ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯀꯣꯛ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯥ ꯍꯥ ꯃꯔꯛꯁꯤꯗ ꯆꯤꯡꯈꯩꯒꯤ ꯃꯦꯁꯦꯖꯁꯨ ꯌꯥꯎꯔꯝꯃꯤ ꯆꯤꯡꯈꯩꯒꯤ ꯃꯦꯁꯦꯖꯇꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯔꯤ ꯂꯨꯆꯤꯡꯗꯨ ꯆꯤꯡꯈꯩꯒꯤ ꯃꯦꯁꯦꯖꯇ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯕꯣ ꯀꯣꯜ ꯄꯥꯏꯗ꯭ꯔꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯦꯁꯦꯖ ꯑꯃꯒ ꯑꯃꯨꯛ ꯅꯪ ꯊꯕꯛ ꯂꯣꯏꯔꯒ ꯀꯣꯜ ꯇꯧꯔꯛꯑꯣꯀꯣ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯛꯀꯦꯁꯨ ꯌꯥꯏ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯦꯁꯦꯖꯁꯤꯡꯗꯨ ꯄꯥꯕ ꯂꯣꯏꯕꯒ ꯂꯤꯛꯂꯥ ꯆꯟ ꯂꯨꯆꯤꯡ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯖꯤꯜꯂꯤ ꯂꯨꯆꯤꯡꯅ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯃꯒ ꯊꯥꯖꯤꯜꯂꯤ ꯂꯪꯕꯥꯏꯕꯤ 2 ꯂꯨꯆꯤꯡꯅ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯏ ꯆꯥꯛ ꯆꯥꯔꯕ ꯅꯣꯏ ꯑꯅꯤꯕꯣ ꯆꯤꯡꯈꯩꯒꯤ ꯃꯦꯁꯦꯖꯇꯨ ꯔꯤꯄ꯭ꯂꯥꯏ ꯑꯃꯨꯛ ꯍꯜꯂꯤ ꯆꯤꯡꯈꯩ ꯑꯩꯗꯣ ꯉꯁꯥꯏꯈꯩ ꯐꯣꯟ ꯄꯥꯏꯗꯦ ꯑꯗꯨꯒꯤ ꯇꯥꯍꯧꯗꯕꯅꯦ ꯆꯥꯛ ꯇꯣꯛꯄꯒꯅꯦ ꯐꯣꯟ ꯄꯥꯏꯔꯛꯏꯁꯦ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯃꯦꯁꯦꯖꯇꯨ ꯁꯤꯟ ꯍꯦꯛ ꯇꯧꯕꯒ ꯆꯤꯡꯈꯩꯗꯨ ꯂꯨꯆꯤꯡꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯂꯨꯆꯤꯡ ꯉꯛꯅ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯉꯤ ꯉꯁꯥꯏ ꯃꯍꯥꯕꯂꯤꯗ ꯃꯣꯃꯣ ꯉꯥꯏꯔꯤꯉꯩ ꯂꯨꯆꯤꯡꯅ ꯂꯨꯛꯊꯗꯨꯅ ꯐꯣꯟ ꯌꯦꯡꯂꯤ ꯆꯤꯡꯈꯩꯒ ꯃꯈꯣꯏ ꯑꯅꯤ ꯁꯦꯜꯐꯤ ꯀꯥꯞꯄꯒꯤ ꯐꯣꯇꯣꯅꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯆꯣꯡꯊꯣꯔꯛꯏꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯤꯁꯀꯣꯜ 3 ꯂꯩꯔꯝꯃꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯟꯗꯨꯅ ꯆꯤꯡꯈꯩꯗ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯏ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ ꯆꯤꯡꯈꯩꯅ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯥ ꯆꯤꯟꯗꯦ ꯑꯗꯨꯒ ꯀꯩꯒꯤ ꯀꯣꯜ ꯄꯥꯏꯗ꯭ꯔꯤꯕ ꯈꯪꯗꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯪꯗꯤ ꯌꯣꯍꯦꯅ ꯍꯥꯏꯕꯗꯨꯁꯨ ꯃꯛ ꯇꯧꯔꯦ ꯀꯩ ꯍꯥꯏꯕꯅꯣ ꯍꯥꯏꯁꯦ ꯌꯥꯝ ꯊꯨꯅ ꯗꯗꯥ ꯀꯧ ꯍꯥꯏꯗꯣ ꯂꯨꯆꯤꯡ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ ꯌꯥꯝ ꯄꯛꯇꯦꯀꯣ ꯆꯤꯡꯈꯩ ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯏꯀꯥꯏꯔꯅꯨꯀꯣ ꯅꯉꯣꯟꯗꯒꯤ ꯑꯩꯅ ꯆꯍꯤ 2 ꯍꯜꯂꯤꯅꯤ ꯗꯗꯥ ꯀꯧꯒꯦꯔꯥ ꯗꯥ ꯆꯤꯡꯈꯩ ꯀꯧꯒꯦꯔꯥ ꯅꯪ ꯑꯄꯥꯝꯕ ꯀꯧꯀꯣ ꯂꯨꯆꯤꯡꯅ ꯌꯥꯝ ꯂꯤꯈꯠꯅꯨꯕ ꯑꯩ ꯀꯧꯕ ꯉꯝꯃꯣꯏ ꯏꯀꯥꯏꯅꯤꯕ ꯆꯤꯡꯈꯩꯅ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯆꯤꯡꯈꯩ ꯑꯗꯨꯝ ꯀꯧꯔꯒ ꯍꯧꯖꯤꯛꯅ ꯀꯃꯥꯏꯅ ꯗꯗꯥ ꯀꯧꯗꯣꯏꯅꯣ ꯑꯁ ꯇꯣ ꯅꯪꯅ ꯀꯧꯅꯤꯡꯕ ꯍꯦꯛ ꯀꯧꯔꯣ ꯍꯣꯏꯕ ꯑꯗꯨꯅꯦꯕ ꯂꯨꯆꯤꯡ ꯍꯥꯎ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯥꯏꯌꯣ
nang saurakanuko. Saudaba wa hairakanu, saubiroige. Wa ngangbadi khoi amani. Hairodana sasat. Nangi Facebook account hanglamlabane. Ure ngasai. Ado nangi account da aina su paiyaba. Ado nang saunuko. Nangdi kaigi pairiba ai account. Nang nupa koiba khangnaba. Jingkhe. Haune. Aise yam thajadabra. Thajai, thajabadunane. Aina nang nungsiribase. Ai jagat nupa koigedaba midi nate. Nang na punsigi ahanbane nupa koiba. Adubu nungsibadi. Asi hairaga chap lepkhre luchingdu wa ngangkhidre. Macinduna haige tawbani. Nungsibadi nang na ahanba nate. Adubu karamna hairuni. Jingkhaina nungairoidaba wani khangbana. Haidokta tumin lay. Jingkhaina. Aisu pumnama khange. Nangi punsigi ahanba nungsibani haiba. Aisu aigi punsigi ahanba nungsibane nangse. Aroibasu oigani. Luchingna. Ado thamage. Kedoroge tumningaba. Luching nokfe tawna. Facebook na hack paige tawbane. Jingkhaina. Aigi account dusu nangi da hapambani ko. Aina nangi paibani na aigi dusu pajauba. Luchingna sumpai baibiroi. Jingkhaina. Paibiyo paide yaroi. Luching henbina. Thamage ko. Jingkhaina. Message tharake thamo. Call hek thamkibaga Facebook changi notification amata lairamdre. Jingkhaina yengthomgani haiba ma khangi. Momo nokna wakhal nungaina Facebook pairi. Magi DP da changduna yengi. Phone lairuraga tholakpada dukan mamangda leplingai kapa photo ni. Caption du yenglubada mamit lauthokduna yengi. PC Jingkhai Maitai. Photo du like 45 16 comment lairami. Comment singdu mathang parai. Jingkhai Maitai. Thamoi se mafam marang khangdana tahore swai laikaidaga khumbiba yaubibro. Yo heluangna. Yes, laina sidi satine henjalamena. Sidi fibam taramdre. Jan mangang. Kari irang nunupi henmandra nang. Likla mangang. Hekta phongdore na sidia maya mangsida yam naibikre. Nokfet tawna comment singdu mathang pai. Inaw na notification amalai fat yenglui. Kiyamba thangjam maitai comment on your photo. Madu urubada phone du da munna yengduna laikre. Luchingdu masadu haifam tawfam khangda jarang nare. Mitlu dusu pirang tana nik laurai. Comment du da amuk yengi. Kiyamba thangjam maitai. Laisawi fara mekhoi luchingse. Irang masa su haure na sidia. PC sina isenu para luching. Kamendu pa baloi baga makhol thokta machinda tumin choli. Daba. Kamendu reply hansira khali. Masana lalu rabi amagum. Kamendu yengba phau ngamdre. Khudakta photo du kakthali. Aduga phone du switch off thamjinduna tumba themli. Kiyamba na haikiba wahai kiyamba gi masak mitmangda urai. Nang nupa koiba yade. Nang angang yam oire. Nang laisawi fadre. Nang na irang hega tawba yabra. Housing matamda afaba nupa laitrabane. Nang nupa koida yade haragana. Namina na khong na uba nupa. Simadi fare khangba nupa. Nangi maramda fazana khangbiba nupa. Nangbu puchi jupa nungsibigadaba. Nangbu nungaya thambigadawba. Khanglaw rai. Aigumba koigadaba. Khangaba. Ado aingondagi I lauthoga nangonda hapchinbai aise masa yam solabani. Nangdi nasa kalabani. Aigi I hapchanbai. Aduna nangna sauraga aigi seba amuk tawgadawni ko. Maithong dusu momon noklui. Minok tugi marumda pirang masuk maning tamli. Luching tapna. Daba nang asoy angam yaudana nungay na layo ko. Ifamdagi lot kiyaw na lot kraba nangdi. Adu maglot kro. Mitmangda amuk thuklaklano. Ningsing luba khuding awabata oidare luching henbigi punsidi. Luching henbi ningamda thamoida soli. Haukiba wari ningsing duna layrabadi. Tungi punsida thengnagadaba awaba nunghaiba khudingmak mayoknaba ngamloi. Pumnamak kauthoktuna irol nungda thamkrage. Amuk hana ningsinglaroi. Awaba nunghaitaba pumnamak khangjinduna luching tumthakre. Jingkhaiga luchinggasu hena nungsinaragli. Chairauba matamgi laisa pakhang kaya ningthina kenaduna thabal chongli. Luchingsu ningthina ingna lemna kezaduna chongliba mataudu. Jingkhaisu thawai tana yengli. Luchingbu lotna phongna photo kapchai. Jingkhaina kapliba photo singdu imung manunggi miyoidasu yenghalubadagi luchingbu imunggi mina khangnarai. Jingkhaigi mamana luchingbu yai. Ingagi mangani panba numitni. Luchinghoi khungi umanglai harauba hauba numitni. Laining thaulai marensu taretni chupna harau mathoi kaba matamni. Lai ikaukhatpa yaurunaba chan likla luchingsu keba loisilakle. Thangnaba laikai da laiba amanabi melody su keba yauri.
ꯃꯈꯣꯏ ꯃꯔꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯤ꯫ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯑꯉꯥꯡꯕ ꯃꯆꯨꯅ ꯃꯄꯥꯜ ꯀꯣꯠꯄ ꯍꯔꯥꯎ ꯐꯤ ꯏꯜꯂꯤ꯫ ꯁꯝꯕꯨꯜ ꯅꯤꯡꯊꯤꯅ ꯄꯨꯟꯈꯠꯇꯨꯅ ꯑꯣꯏꯔꯣꯝꯗ ꯅꯥꯆꯣꯝꯁꯨ ꯆꯤꯜꯂꯤ, ꯂꯥꯏꯕꯛꯇꯅ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯂꯤ꯫ ꯆꯤꯡꯈꯩ ꯉꯁꯤꯗꯤ ꯂꯥꯏꯕꯨꯡꯗ ꯉꯟꯅ ꯂꯥꯛꯇꯨꯅ ꯂꯨꯆꯤꯡꯍꯣꯏ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯨꯆꯤꯡꯍꯣꯏꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯕꯨꯡ ꯃꯌꯥ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯆꯤꯡꯈꯩꯗꯤ ꯂꯨꯆꯤꯡꯒꯤ ꯅꯤꯡꯊꯤꯔꯕꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯐꯥꯎ ꯀꯥꯎꯗꯨꯅ ꯃꯤꯠꯐꯝ ꯍꯣꯡꯗ ꯂꯨꯆꯤꯡꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯤꯡꯈꯩꯒꯤ ꯃꯇꯧ ꯎꯕꯗ ꯂꯤꯛꯂꯥ ꯅꯣꯛꯇꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯆꯤꯡꯈꯩꯗ ꯍꯥꯏꯔꯛꯏ, "ꯍꯣ ꯇꯥ ꯆꯤꯡꯈꯩ, ꯃꯤꯠꯇꯣ ꯇꯥꯔꯛꯂꯦꯃꯤ, ꯑꯃꯨꯛꯇꯁꯨ ꯀꯨꯞꯄꯣ ꯃꯤꯠꯇꯣ꯫" ꯃꯣꯏ ꯑꯍꯨꯝꯗꯤ ꯂꯤꯛꯂꯥꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥ ꯅꯣꯛꯏ꯫ ꯆꯤꯡꯈꯩꯁꯨ ꯋꯥꯍꯩꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ꯫ ꯂꯨꯆꯤꯡꯍꯣꯏꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨꯗ ꯈꯖꯤꯛꯇꯤ ꯏꯀꯥꯏ꯫ ꯃꯆꯤꯟ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯆꯤꯛꯁꯤꯟꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯤꯈꯥꯎꯗ ꯍꯨꯝꯖ, ꯅꯥꯝꯃꯅ ꯂꯨꯈꯝꯗ ꯅꯥꯟꯗꯨꯅ ꯏꯀꯥꯏꯕꯗꯨ ꯈꯥꯡꯂꯤ꯫ ꯂꯨꯆꯤꯡ ꯃꯣꯃꯣꯟ ꯅꯣꯛꯅ, "ꯗꯥ ꯆꯤꯡꯈꯩ, ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ?" ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯀꯔꯤꯁꯨ ꯇꯧꯗꯦꯗ꯫" ꯆꯟ ꯆꯤꯡꯈꯩꯗ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ, "ꯀꯦꯃꯦꯔꯥꯗꯨ ꯂꯩꯇꯦꯡꯒꯤ ꯄꯨꯔꯛꯂꯤꯔꯣ ꯇꯥꯗ?" ꯃꯦꯂꯣꯗꯤ ꯂꯪꯅꯔꯛꯏ꯫ "ꯂꯩꯇꯦꯡꯒꯤ ꯃꯥꯜꯂꯦ, ꯏꯁꯥ ꯏꯁꯥꯒꯤ ꯐꯣꯟꯗꯣ ꯑꯣꯏꯅ ꯀꯥꯞꯄꯁꯦ ꯐꯣꯇꯣꯒ꯫" ꯂꯨꯆꯤꯡ ꯅꯣꯛꯇꯨꯅ, "ꯑꯩ ꯅꯨꯄꯥꯁꯦ ꯅꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯤꯔꯤꯅꯣꯃꯦ? ꯅꯨꯄꯥ ꯅꯪꯁꯨ ꯐꯣꯇꯣ ꯀꯥꯞꯄꯤꯒꯦꯀꯣ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ? ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯩꯕꯨ ꯏꯖꯠ ꯇꯥꯍꯟꯒꯅꯨ." ꯃꯣꯏ ꯃꯔꯤꯗꯤ ꯋꯥꯟꯊ ꯅꯣꯛꯏ꯫ ꯆꯤꯡꯈꯩꯗꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩ꯫ ꯏꯀꯥꯏꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯥꯀꯟꯗꯒꯤ ꯑꯍꯜ ꯑꯃꯅ, "ꯏꯕꯦꯝꯃ, ꯅꯣꯏ ꯃꯔꯤꯅ ꯄꯥꯈꯪꯗꯨ ꯃꯀꯣꯛ ꯉꯥꯎꯍꯜꯂꯕꯔꯥ?" ꯂꯤꯛꯂꯥꯅ, "ꯑꯕꯣ, ꯉꯥꯎꯍꯟꯕꯒ ꯅꯠꯇꯦ, ꯃꯁꯥꯒꯤ ꯒ꯭ꯌꯥꯟ ꯊꯦꯡꯅ ꯇꯥꯕ ꯃꯤ ꯑꯣꯏꯗꯧꯔꯤꯅꯤ." ꯑꯍꯜꯗꯨꯅ, "ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯗꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯉꯥꯎꯍꯧꯗꯧꯅꯤ, ꯂꯥꯡꯉꯨ ꯂꯥꯡꯉꯨ, ꯍꯌꯦꯡ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯅꯔꯒ ꯉꯥꯎꯕ ꯂꯥꯡꯕ ꯌꯥꯄꯣꯟꯇꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯟꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯁꯨ ꯂꯨꯆꯤꯡꯍꯦꯟꯕꯤꯗ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯆꯟ ꯅꯣꯛꯇꯨꯅ, "ꯍꯣ ꯇꯥꯗ, ꯃꯤꯠꯇꯨ ꯈꯤꯇ ꯀꯨꯞꯄꯤꯌꯨꯕ." ꯆꯤꯡꯈꯩ ꯁꯨꯒꯠꯇꯨꯅ, "ꯅꯣꯏꯁꯦ ꯃꯊꯣꯡ ꯆꯥꯗꯦꯍꯦ ꯑꯋꯣꯏꯕ." ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ, "ꯃꯥꯒꯤ ꯌꯣꯍꯦꯟ ꯍꯥꯏꯗꯨꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯅꯦ ꯏꯊꯟꯗ ꯊꯥꯗꯣꯔꯛꯏ." ꯂꯨꯆꯤꯡ ꯄꯩꯔꯞ, "ꯑꯩ ꯅꯨꯡꯁꯤꯕꯗꯕꯨ ꯅꯃꯥꯟꯅꯕ ꯆꯪꯕ꯭ꯔꯅꯦ? ꯅꯊꯟꯗ ꯂꯥꯛꯄ ꯀꯤꯔꯗꯤ ꯍꯟꯕꯤꯈ꯭ꯔꯣ." ꯂꯤꯛꯂꯥꯅ, "ꯏꯍꯦ, ꯑꯃꯨꯛ ꯍꯧꯔꯛꯀꯅꯨꯀꯣ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯩꯗꯣ." ꯃꯦꯂꯣꯗꯤꯅ, "ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯉꯁꯤꯔꯥ? ꯃꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯣ." ꯆꯟ ꯃꯃꯤꯠ ꯐꯥꯛꯇꯨꯅ, "ꯀꯩꯗꯧ ꯆꯪꯗꯣꯏꯕ? ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯕ ꯑꯅꯤꯁꯤꯕꯣ? ꯅꯨꯃꯤꯠ ꯅꯤꯅꯤꯕꯨ ꯀꯥꯟꯕ ꯂꯩꯈ꯭ꯔꯕꯣ ꯃꯕꯥꯅꯤ ꯊꯦꯡꯅꯕ?" ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯨꯆꯤꯡ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ "ꯌꯥꯔꯦ ꯅꯣꯏ ꯑꯍꯨꯝꯒꯤꯗꯣ, ꯀꯔꯦꯝꯅꯕ ꯑꯃ ꯌꯥꯎꯔꯤ." ꯆꯤꯡꯈꯩꯅ, "ꯍꯥꯏꯖꯁꯅꯨ ꯀꯩꯅꯣ, ꯑꯗꯨꯏ ꯁꯔꯨꯛ ꯐꯣꯇꯣ ꯀꯥꯞꯄꯤꯒꯦꯁꯦ ꯅꯣꯏ ꯃꯔꯤ." ꯂꯨꯆꯤꯡꯅ, "ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯑꯗꯣ?" ꯆꯤꯡꯈꯩꯅ, "ꯍꯧꯖꯤꯛ ꯍꯥꯏꯔꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ?" ꯂꯤꯛꯂꯥꯅ, "ꯌꯥꯔꯦ, ꯌꯦꯡꯅꯤꯡꯗꯦ, ꯑꯣꯏꯅꯔꯛꯑꯅꯨ ꯑꯃꯨꯛ." ꯆꯟꯅ, "ꯑꯁꯤꯒꯤ ꯎ ꯃꯈꯥꯁꯤꯗ ꯀꯥꯞꯄꯤꯌꯣ ꯇꯥꯗ." ꯆꯤꯡꯈꯩ ꯃꯆꯤꯟ ꯅꯥꯝꯃ ꯄꯩꯔꯞ ꯁꯦꯞꯀꯠꯇꯨꯅ, "ꯍꯩꯅꯈꯤꯗ꯭ꯔꯦꯍꯦ, ꯋꯥꯍꯩ ꯈꯨꯗꯤꯡ ꯇꯥꯗꯌꯦ ꯑꯩꯕꯨ ꯅꯣꯏꯁꯤꯃ, ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯍꯅꯨꯕ ꯑꯣꯏꯅ ꯈꯜꯂꯅꯤ." ꯃꯦꯂꯣꯗꯤ ꯅꯣꯛꯐꯦꯠ, "ꯏꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯅꯤ, ꯇꯥꯗ ꯀꯧꯗ꯭ꯔꯗꯤ ꯃꯤꯡ ꯀꯧ ꯍꯥꯏꯔꯣ?" ꯂꯨꯆꯤꯡꯅ, "ꯂꯥꯛꯑꯣ ꯌꯥꯔꯦ, ꯈꯗꯥꯡꯅꯣꯝ ꯂꯩꯔꯅꯨ, ꯊꯦꯡꯉꯅꯤ." ꯆꯤꯡꯈꯩꯅ ꯅꯨꯄꯤ ꯃꯔꯤꯗꯨ ꯐꯣꯇꯣ ꯀꯥꯞꯄꯤꯔꯤ꯫ ꯅꯨꯄꯤ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃꯨꯛ ꯀꯥꯞꯄꯤ, ꯁꯤꯡꯒꯜ ꯑꯃꯨꯛ ꯀꯥꯞꯄꯤ, ꯄꯣꯁ ꯃꯈꯜ ꯃꯈꯜ ꯇꯧꯗꯨꯅ ꯐꯣꯇꯣ ꯀꯥꯞꯂꯤ꯫ ꯂꯤꯛꯂꯥꯅ, "ꯇꯥꯗ, ꯀꯦꯃꯦꯔꯥꯗꯣ ꯑꯝꯇ ꯄꯤꯕꯤꯌꯨꯕ." ꯆꯤꯡꯈꯩꯅ, "ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯃꯨꯛ? ꯐꯣꯇꯣ ꯄꯦꯟꯗ꯭ꯔꯤꯕꯣ?" ꯆꯟꯅ, "ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ ꯅꯤꯡꯉꯣꯜ ꯃꯋꯥꯁꯦ." ꯂꯨꯆꯤꯡꯅ, "ꯏꯍꯦ, ꯋꯥꯉꯥꯡ ꯍꯦꯟꯒꯅꯨ ꯅꯨꯄꯤ, ꯅꯆꯤꯟꯗꯣ ꯐꯥꯖꯤꯜꯂꯨ." ꯃꯦꯂꯣꯗꯤꯅ, "ꯑꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯅꯪꯅ ꯅꯤꯡꯉꯣꯜꯅꯤ, ꯃꯥꯅ ꯃꯋꯥꯅꯤ ꯈꯪꯉꯕ? ꯈꯨꯀꯥꯞꯄꯤ ꯇꯦꯛ ꯇꯦꯛ ꯀꯥꯞꯄꯤ, ꯑꯗꯨꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯍꯥꯏꯕꯤꯕ." ꯆꯤꯡꯈꯩ ꯅꯣꯛꯇꯨꯅ, "ꯑꯥꯔꯊ ꯈꯨꯍꯟꯗꯣ." ꯂꯤꯛꯂꯥꯅ ꯀꯦꯃꯦꯔꯥꯗꯨ ꯂꯧꯗꯨꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯒ ꯆꯤꯡꯈꯩꯒ ꯐꯣꯇꯣ ꯀꯥꯞꯄꯤꯔꯤ꯫ ꯄꯨꯡꯁꯨ 2 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯂꯥꯏ ꯏꯀꯧꯈꯠꯄ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯂꯨꯆꯤꯡꯅ ꯆꯤꯡꯈꯩꯗ ꯌꯦꯡꯉꯛꯇꯨꯅ, "ꯆꯪꯉꯒꯦ ꯇꯥ ꯆꯤꯡꯈꯩ, ꯍꯜꯂꯗꯣꯏ ꯅꯠꯇ꯭ꯔꯣ?" ꯆꯤꯡꯈꯩꯅ, "ꯑꯩꯅ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯦ ꯃꯇꯤꯛ ꯑꯗꯨ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗꯕ." ꯂꯤꯛꯂꯥꯅ, "ꯎꯁ, ꯃꯇꯥꯡ ꯆꯥꯗꯦ ꯅꯣꯏ ꯑꯅꯤꯁꯤꯗꯤ." ꯆꯟꯅ, "ꯂꯨꯆꯤꯡꯁꯤꯁꯨ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ ꯑꯋꯣꯏꯕ, ꯏꯟꯅꯔꯛꯀꯅꯤ ꯈꯪꯅ ꯈꯪꯅ ꯉꯥꯡꯉꯤꯅꯤꯅꯦ." ꯆꯤꯡꯈꯩ ꯏꯀꯥꯏꯔꯞ, "ꯅꯨꯄꯤ ꯃꯔꯛꯁꯤꯗ ꯑꯩꯕꯨ, ꯆꯪꯉꯣ ꯆꯠꯂꯣ." ꯃꯈꯣꯏ ꯃꯔꯤꯗꯨ ꯂꯥꯏꯕꯨꯡꯗ ꯆꯪꯗꯨꯅ ꯂꯥꯏ ꯈꯨꯔꯝꯂꯤ꯫ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯄꯥꯏꯗꯨꯅ ꯂꯥꯏꯕꯨꯡꯗꯒꯤ ꯃꯈꯥ ꯄꯥꯡꯅ ꯃꯇꯦꯛ ꯑꯃ ꯆꯠꯇꯨꯅ ꯏꯀꯧꯈꯠꯂꯤ꯫ ꯆꯤꯡꯈꯩꯁꯨ ꯂꯝꯕꯤ ꯆꯠꯅ ꯐꯣꯇꯣ ꯅꯝꯂꯤ꯫ ꯂꯥꯏꯕꯨꯡꯗꯒꯤ ꯍꯜꯂꯛꯇꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯤꯡꯈꯩꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯗꯨꯅ ꯂꯨꯆꯤꯡꯍꯣꯏꯁꯨ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯄꯨꯡ 6 ꯇꯥꯔꯦ꯫ ꯔꯥꯅꯤ ꯃꯆꯥꯅꯨꯄꯤꯅ ꯆꯪꯂꯛꯄ ꯎꯕꯗ, "ꯑꯩ ꯉꯁꯥꯏ ꯊꯣꯛꯂꯛꯑꯝꯕꯅꯤ, ꯅꯣꯏ ꯍꯜꯂꯛꯍꯧꯗ꯭ꯔꯤ, ꯅꯕꯣꯛꯁꯨ ꯃꯁꯥ ꯉꯝꯗꯕꯒ ꯑꯗꯨꯝ ꯍꯜꯂꯦ." ꯂꯨꯆꯤꯡꯅ, "ꯀꯨꯏꯕꯁꯨ ꯅꯠꯇꯦ, ꯆꯟ ꯃꯃꯥꯁꯨ ꯂꯥꯛꯏꯗ ꯏꯃꯥ." ꯔꯥꯅꯤꯅ, "ꯍꯌꯦꯡ ꯅꯠꯇ꯭ꯔꯥ ꯌꯥꯏ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯣ?" ꯂꯨꯆꯤꯡ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ "ꯆꯨꯝꯃꯤ, ꯍꯌꯦꯡꯁꯤꯅꯤ ꯃꯕꯨꯡ ꯌꯥꯏ ꯊꯣꯛꯂꯛꯀꯗꯕ, ꯑꯗꯨꯕꯨ ꯀꯤꯌꯥꯝꯕꯗꯤ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯊꯣꯛꯂꯛꯑꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯤ꯫
ꯆꯤꯡꯈꯩꯒ ꯐꯅ ꯅꯨꯡꯁꯤꯅꯔꯕꯁꯨ ꯂꯨꯆꯤꯡꯒꯤ ꯊꯃꯣꯏꯗꯗꯤ ꯀꯤꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯤꯡꯈꯩꯕꯨ ꯅꯨꯡꯁꯤꯕꯗꯤ ꯉꯝꯗꯦ꯫ ꯈꯜꯂꯨ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛ ꯂꯨꯆꯤꯡꯒꯤ ꯊꯃꯣꯏꯗꯗꯤ ꯀꯤꯌꯥꯝꯕꯒꯤ ꯀꯤꯌꯥꯝꯕ ꯉꯥꯛꯇꯅꯤ꯫ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯃꯗꯤ ꯋꯥꯈꯜꯗ ꯐꯥꯎꯔꯤꯕ ꯀꯤꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯗꯨꯗꯤ ꯃꯨꯠꯄ ꯅꯥꯏꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯗꯨ ꯈꯨꯝꯗꯦ꯫ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯈꯪꯗ ꯃꯪꯗꯨꯅ ꯂꯩ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯤ ꯈꯪꯗ ꯔꯥꯅꯤꯅ ꯑꯃꯨꯛꯇ ꯐꯣꯟ ꯇꯧꯗꯅ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯒꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯗꯦ꯫ ꯔꯥꯅꯤ ꯉꯛꯅ ꯈꯣꯟ ꯈꯤꯇꯪ ꯀꯜꯂꯞ ꯇꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ ꯃꯆꯥꯊꯣꯏ! ꯂꯨꯆꯤꯡ ꯈꯪꯅ ꯍꯥ ꯏꯃꯥ! ꯔꯥꯅꯤꯅ ꯀꯩꯗꯧꯔꯒꯦ? ꯅꯪ ꯗꯌꯥꯏꯗ ꯐꯣꯟꯗꯣ ꯇꯧ, ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯒꯦ꯫ ꯂꯨꯆꯤꯡꯅ ꯑꯁꯣꯝꯗ ꯁꯥꯟꯅꯧꯔꯣ, ꯑꯩ ꯐꯤꯔꯣꯟ ꯍꯣꯡꯒꯦ꯫ ꯔꯥꯅꯤꯅ ꯍꯣꯏꯅꯦ, ꯇꯧꯗ ꯇꯧꯅꯦ꯫ ꯌꯥꯡꯕꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯃꯥꯗ ꯐꯣꯟꯗꯨ ꯄꯤ꯫ ꯌꯥꯡꯕ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯌꯦꯡꯕꯗ ꯃꯆꯜ ꯑꯣꯏꯔꯝꯂꯕꯗ ꯅꯣꯛꯐꯦꯠ꯫ ꯂꯨꯆꯦ! ꯑꯩꯅꯤꯅꯦ ꯌꯥꯏ꯫ ꯀꯩ ꯍꯥꯏꯒꯦ ꯅꯦꯍꯟ? ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅꯣ? ꯄꯨꯡ 1ꯒꯤꯅꯦ ꯅꯦꯍꯟ꯫ ꯄꯨꯡ 1 ꯍꯥꯏꯕꯀꯣ? ꯂꯨꯆꯤꯡꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯃꯃꯥꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯔꯥꯅꯤꯁꯨ ꯃꯆꯥꯗ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯨꯆꯤꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯃꯃꯥꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯍꯧꯏ꯫ ꯃꯃꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯨꯆꯤꯡ ꯅꯤꯡꯉꯝꯗ ꯐꯝꯊꯗꯨꯅ ꯍꯌꯦꯡꯗꯤ ꯗꯌꯥꯏ ꯂꯥꯛꯑꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯀꯤꯌꯥꯝꯕꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯖ ꯗꯥꯕꯥꯁꯨ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ꯫ ꯅꯤꯡꯉꯝꯗ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯍꯥꯏꯔꯛꯇ꯭ꯔꯤꯕ? ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩ꯫ ꯃꯊꯟꯗ ꯑꯃꯨꯛ ꯈꯟꯖꯩ꯫ ꯍꯥꯏꯔꯛꯂꯔꯣꯏ ꯑꯩꯉꯣꯟꯗ꯫ ꯗꯥꯕꯥꯅ ꯄꯥꯝꯗꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯁꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯃꯥꯇꯒꯤ ꯋꯥꯍꯩꯕꯨ ꯉꯥꯏꯔꯤꯕ? ꯔꯥꯅꯤꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯣꯟ ꯃꯌꯥꯗ ꯐꯣꯟꯗꯨ ꯊꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯅꯤꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯈꯩ ꯀꯣꯜ ꯇꯧꯔꯛꯏ꯫ ꯀꯣꯜ ꯂꯥꯛꯄ ꯃꯈꯣꯜ ꯇꯥꯕꯗ ꯂꯨꯆꯤꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯋꯥꯕ ꯃꯃꯤꯠꯇꯨ ꯈꯪꯖꯤꯟꯖ ꯂꯨꯆꯤꯡ ꯇꯞꯂꯞ ꯌꯨꯝ ꯌꯧꯔꯕ? ꯀꯨꯏꯔꯦꯗ ꯅꯪꯁꯨ꯫ ꯑꯩ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒ ꯀꯣꯜ ꯇꯧꯔꯛꯑꯒꯦ꯫ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯏꯁꯨꯛ ꯁꯨꯛꯊꯔꯤꯗꯨꯅ? ꯀꯣꯛ ꯆꯤꯛꯑꯦ꯫ ꯒꯨꯂꯤ ꯑꯃ ꯆꯥꯁꯤꯜꯂꯣ꯫ ꯉꯥꯛ ꯄꯣꯊꯥꯒꯦ꯫ ꯍꯣꯏ ꯍꯣꯏ ꯄꯣꯊꯥꯔꯣ꯫ ꯑꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯥꯎꯈꯤꯅꯤ꯫ ꯂꯨꯆꯤꯡ ꯇꯞꯅ ꯀꯥꯎꯔꯣꯏꯃꯦ꯫ ꯆꯤꯡꯈꯩꯅ ꯊꯝꯃꯦ ꯊꯝꯃꯦ꯫ ꯑꯗꯣ ꯍꯥꯏꯔꯛꯄꯗꯤ ꯀꯥꯎꯅꯤꯀꯣ꯫ ꯂꯨꯆꯤꯡꯁꯨ ꯃꯐꯤ ꯍꯣꯡꯗꯨꯅ ꯉꯥꯏꯍꯥꯛ ꯍꯤꯞꯄꯤ꯫ ꯅꯤꯡꯉꯝꯗ꯭ꯔꯕ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯗꯥꯕꯥ